मालेमगी तोंगान लेबाकसिंगी मरुओइबा पाउ खरा अपडेट तौजरी। थबक तौमिनबा नुपा यांखै निपालगा मरी लेनरंबा ब्यूटी गवर्नर जेल यौख्रे। चाइनागी ब्यूटी गवर्नर हायरगा खंगनबा सखेनबी जोंगयांग चही यांखैनितोय लुपा करोड़ 73 रोम करप्शन तौरंबगी अमदी महाका पुनः थबक तौमिनबा नुपा यांखै निपालरोंगा फिजिकल रिलेशन थमलंबगी मरालदा कोर्टना चही 13 जेल लेनबा चैराक पीख्रे हायरी। साउथ चाइना मॉर्निंग पोस्ट की रिपोर्ट अमगी मतुंग इन्ना जोंगयांग कम्युनिस्ट पार्टी दगी ग्वेजू स्टेट की डिप्यूटी सेक्रेटरी ओइबता नतना गवर्नर फावबा ओइक्रे। महाक सुमदगी चही 19 रोम सुरकपा मतमदगी हौना पार्टी दा यावरके। महाकना ओइरिबा पोस्ट अदुगी खुदोंचाबा लौरगा गवर्नमेंट की प्रोजेक्ट कयागी चावरबा सेनफम कया महाकना अपाम्बा कंपनी सिंगदा कॉन्ट्रैक्ट फंगहनखी। मदुगीदमक महाकपु कंपनी की माइकेदगिसु कानाबा कया अमरोमसु फंगखी। मदुगी मनुंग चन्ना बिजनेसमैन अमदा सेक्टर मीटर लाख अमा पॉइंट 8 रोम चावबा लमदा हाईटेक इंडस्ट्रियल स्टेट सानबा कॉन्ट्रैक्ट पीखी। बिजनेसमैन अदुगा वहाका यामना अनकपा मरीसु लैनकी हायरी। जोंगयांगना महाकी फम अदुबु लाना सिजिनदुना अरानबा मोंगदा गवर्नमेंट की कॉन्ट्रैक्ट कया महाका मरी लेनबा मियोइसिंगदा पीदुना कानबा लौखिबा अमदी थबक तौमिनबा नुपा यांखै निपाल रोंगा सुपनगी कानबा फंगनबगीदमक मरी थमलंबगी मरालदा ममांग चहीगी एप्रिल थादा पुलिसना फाखिबनी। मसिना मरम ओइरगा महापु कम्युनिस्ट पार्टी अमदी नेशनल पीपल्स कांग्रेस दगी तांथोखिबनी हाइना चाइना की न्यूज एजेंसी की रिपोर्ट अदुना मखाताना हायरी। मखा तारकपा पाउदा जापान दा मियोइ 10,000 रोम थंगदोखरे। जापान दा अकनबा मोंगदा युवा हाखिबगा लोइनना इचाव अमदी लैंडस्लाइड थोकपना मरम ओइरगा मियोइ 10,000 रोम साफागदबा मफमसिंगदा थंगदोकदुना थमख्रे हायरी। जापान मेट्रोलॉजिकल एजेंसी JMA ना हौजिक लेबाक असिदा अकनबा मोंगदा तोंगान मफमसिंगदा युवा हारकपा याबगी अकीबा लेबना सेक्शन लेनबा वार्निंग पीखिबगा लोइनना इचावसु थोकपना लैंडस्लाइड थोकपा याबगी अकीबा लेबना साफागदबा येंगलगा लेनबसु खंगनख्रे हायरी। हौजिक जापान दा थोकलिबा इचाव असिदी लैंडस्लाइड असिना मरम ओइरगा मियोइ अनि थीबा खंगदना लैरी अदुगा मियोइ 94 रोमना वाजिमा अमदी सुजु हायरिबा मफमसिंगदसु साफागदबा मफमसिंगदा थंगदोक्तुना लेहनख्रे हायरी। मखा तारकपा पाउदा कस्टमर करोड़ 3.1 की डेटा हुरानख्रे रिपोर्ट। हेल्थ इंश्योरेंस कंपनी स्टार हेल्थ की कस्टमर करोड़ 3.1 रोंगी डेटा हुरानख्रे हायरी। डेटा सिंग असि टेलीग्राम की बैट्समैन दा लैबनी। कस्टमर सिंग असि की डेटा दा कस्टमर की मिंग एड्रेस ईमेल मोबाइल नंबर टेक्स्ट डिटेल्स टेस्ट रिपोर्ट अमदी कस्टमर अदुना नारिबा लाइनागी मतंगदसु यावरी। न्यूज एजेंसी राइट्सना फोंदोरकपगी मतुंगिना डेटा हुरानबसिंग अदुना 2023 की जुलाई था फावबगी मनुंगदा फाइल 1,400 रोमसु डाउनलोड तौखिबनी हायरी। मखा तारकपा अतोपा पाउदा ड्रोन 9 की मनुंगदा 93 कापथदुना मांगनख्रे। रशिया अमदी यूक्रेन लेबाक अनि की मरकता अकनबा मोंगदा सोकनरिबा लाल असिगी मनुंग चन्ना रशियाना यूक्रेन दा थाजिलखिबा ड्रोन 9 की मनुंगदा यूक्रेन की लानमीसिंगना ड्रोन 93 रोम कापथदुना मांगनख्रे हायरी। लोइनना रशियाना यूक्रेन तमना कापसिलखिबा मिसाइल अटैकता यामद्रबदा मियोइ 3 रोम चावना अचोकपन नंख्रे। लाल असिदा हौजिक फावबगी ओइना रशिया की लानमी 9,912 रोम यूक्रेन की लानमीसिंगना हाटख्रे हाइना BBC की रिपोर्ट अमगी मतुंगिना फोंदोरगली। मखा तारकपा पाउदा पायलट अमा पोपोवा राइबेल सिंगना था 13 की मतुंगदा हेंगना थादोखरे। इंडोनेशिया दगी तोखाई तादुना निंगतम लेबाक अमा तालिबा पोपुआ राइबेल ग्रुपना न्यूजीलैंड की पायलट अमा था 13 की मतुंगदा हेंगना थादोखरे हायरी। न्यूजीलैंड की पायलट अदु था 13 की ममांगदा इंडोनेशिया की चिंगसांग परेंगी मनुंग चनबा नादुगा हाइना खंगनबा रिमेट एरिया अमदगी महाकना पुदुना लाकिबा अपिकपा मखगी कमर्शियल प्लेन अदु हेक लैंडिंग तौखिबगा वेस्ट पोपुआ नेशनल राइबल आर्मी TPNPB की फाइटर सिंग अदुना फादुना पुखिबनी हायरी। फिलिप मार्थन कोबा पायलट अदु इंडोनेशिया की पुलिसना मसामौ फना अटेक अकाय याउदना हौजिक मखोगी मनाक्ता लैरी हाइना फोंदोरकली। पनबा याबदी पोपुआ हाइरिबा राइबल ग्रुप असी हौकिबा चही कयागी ममांगदगी इंडोनेशियादगी निंखा तमगनी हाइना इहौ हौरिबा ग्रुप अमनी हायरी। मखा तारकपा पाउदा इजराइल हाटखिबा पैलेस्टाइनियन मसिंग 19,332 सुख्रे। इजराइल अमदी हेजबोला अनि की मरकता लाल सोंगनबा पामद्रबसु अकनबा लालदी सोइदना थोकदौरी।
ꯍꯃꯥꯁꯇꯒꯤ ꯍꯦꯖꯕꯣꯂꯥ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯍꯦꯖꯕꯣꯂꯥꯒꯤ ꯃꯅꯥꯛꯇ ꯃꯤꯁꯥꯏꯜ ꯂꯥꯛ ꯑꯃꯒ ꯃꯈꯥꯏꯔꯣꯝ ꯆꯥꯎꯅ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤ ꯑꯃꯔꯣꯝꯗꯅ ꯏꯖꯔꯦꯜ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯜꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯪꯅꯕ ꯃꯔꯝꯅ ꯂꯥꯜ ꯁꯣꯛꯅꯕꯗꯤ ꯄꯥꯝꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯦꯖꯕꯣꯂꯥꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯜꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯏꯖꯔꯦꯜꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯍꯃꯥꯁꯀ ꯂꯥꯜ ꯁꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯦꯖꯕꯣꯂꯥꯒ ꯑꯃꯨꯛ ꯂꯥꯜ ꯁꯣꯛꯅꯕ ꯄꯥꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯍꯦꯖꯕꯣꯂꯥꯗ ꯍꯟꯗꯛ ꯂꯥꯟꯗꯥꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅꯗꯤ ꯍꯦꯖꯕꯣꯂꯥꯒ ꯂꯥꯜ ꯁꯣꯛꯅꯔꯕꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃꯅꯤ ꯃꯔꯝꯗꯤ ꯍꯦꯖꯕꯣꯂꯥꯕꯨ ꯅꯣꯔꯊ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯇꯛꯈꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯂꯕ ꯃꯇꯨꯡ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯍꯥꯠꯂꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯩꯍꯟꯅꯕ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯍꯦꯖꯕꯣꯂꯥꯒꯤ ꯄꯥꯋꯔ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯃꯗꯨ ꯇꯔꯥꯏꯅ ꯑꯣꯏꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯃꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯦꯖꯕꯣꯂꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯜ ꯁꯣꯛꯅꯔꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯆꯩꯔꯛ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯒꯥꯖꯥꯗ ꯂꯥꯟꯗꯥꯗꯨꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 94 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯂꯥꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 91,332 ꯔꯣꯝ ꯏꯖꯔꯦꯜꯅ ꯍꯥꯠꯈ꯭ꯔꯦ ꯑꯁꯣꯛꯄꯒꯤ ꯃꯁꯤꯡ ꯃꯤꯑꯣꯏ 35,970 ꯔꯣꯝ ꯁꯨꯈ꯭ꯔꯦ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯨꯂꯤꯁꯅ ꯖꯖ ꯑꯃ ꯀꯣꯔꯠ ꯃꯅꯨꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯒꯤ ꯀꯦꯟꯀꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯄꯨꯂꯤꯁ ꯑꯃꯅ ꯀꯣꯔꯠ ꯔꯨꯝꯗ ꯖꯖ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯦꯔꯤꯐ ꯀꯧꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯖꯖ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯦꯟꯀꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯔꯩ ꯌꯦꯟꯅꯔꯛꯄꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯖꯖ ꯀꯦꯋꯤꯟ-ꯃꯦꯂꯦꯟꯁꯄꯨ ꯀꯣꯔꯠ ꯔꯨꯝ ꯑꯗꯨꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯖꯖ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯃꯔꯩ ꯌꯦꯟꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯨꯂꯤꯁ ꯁꯦꯔꯤꯐꯅ ꯖꯖ ꯀꯦꯋꯤꯟ-ꯃꯦꯂꯦꯟꯁꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯕꯗꯒꯤ ꯀꯣꯔꯠ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯅ ꯁꯦꯔꯤꯐꯄꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯖꯖ ꯑꯗꯨꯕꯨ ꯍꯥꯠꯄꯒꯤ ꯃꯔꯝ ꯍꯥꯏꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯔꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯁꯨꯇꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯀ꯭ꯔꯦꯟꯗ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯦꯞꯁ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯂꯥꯜ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯦꯞꯁꯇꯒꯤ ꯔꯁꯤꯌꯥꯅ ꯑꯔꯣꯟꯕ ꯑꯊꯨꯞꯄ ꯀꯌꯥ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯦꯞꯁ ꯁꯤꯖꯤꯟꯅꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟड ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯦꯞꯁ ꯊꯤꯡꯖꯤꯜꯂꯤꯕ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯌꯥꯏꯐꯅꯕ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯃꯅꯤ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯦꯞꯁꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯜꯂꯣꯡ ꯀꯌꯥ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯊꯤꯡꯕ ꯑꯁꯤ ꯊꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯞꯀꯤ ꯃꯤꯈꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯚꯣꯇꯤꯡ ꯍꯧꯈ꯭ꯔꯦ ꯇ꯭ꯔꯝꯞ ꯀꯥꯗ꯭ꯔꯕꯗꯤ ꯏꯖꯔꯦꯜ ꯂꯣꯏꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯞꯀꯤ ꯃꯤꯈꯜ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯚꯣꯠ ꯊꯥꯗꯕ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯅꯦꯁꯣꯇꯥ ꯁꯥꯎꯊ ꯗꯥꯀꯣꯇꯥ ꯑꯃꯗꯤ ꯋꯥꯔꯖꯤꯅꯤꯌꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯟꯗ ꯂꯦꯞꯇꯨꯅ ꯚꯣꯠ ꯊꯥꯗꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯅꯈ꯭ꯔꯦ ꯂꯅꯥꯏ ꯑꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯞꯀꯤ ꯀꯦꯟꯗꯤꯗꯦꯠꯇ ꯚꯣꯠ ꯄꯤꯕꯒꯤ ꯊꯕꯛ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯈꯜ ꯅꯨꯃꯤꯠ ꯅꯛꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯟꯗꯤꯗꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯚꯣꯇꯔꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯦꯟꯗꯤꯗꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯨꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯡꯅ ꯁꯛꯅꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯤꯄꯕ꯭ꯂꯤꯛ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯔꯤꯒꯨꯝꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯍꯥꯛ ꯃꯥꯏꯊꯤꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯃꯦꯞꯇꯒꯤ ꯏꯖꯔꯦꯜ ꯃꯨꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯌꯍꯨꯗꯤ ꯚꯣꯇꯔꯁꯤꯡꯕꯨ ꯃꯉꯣꯟꯗ ꯚꯣꯠ ꯊꯥꯗꯅꯕꯒꯤꯗꯃꯛ ꯉꯥꯡꯈꯤꯕ ꯋꯥꯉꯥꯡꯅꯤ ꯍꯥꯏꯅ ꯀꯝꯂꯥ ꯍꯦꯔꯤꯁꯄꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ ꯁꯔꯚꯦ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯌꯍꯨꯗꯤꯁꯤꯡꯒꯤ ꯆꯥꯗ 70
ꯀꯃꯂꯥ ꯍꯦꯔꯤꯁꯇ ꯚꯣꯠ ꯄꯤꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯥꯛꯄꯗꯒꯤ ꯀꯃꯂꯥ ꯍꯦꯔꯤꯁꯅ ꯚꯣꯠ ꯀꯥꯈ꯭ꯔꯕꯗꯤ ꯏꯖꯔꯦꯜ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯔꯣꯏ, ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯌꯍꯨꯗꯤ ꯚꯣꯇꯔꯁꯤꯡꯅ ꯇ꯭ꯔꯝꯞꯇ ꯚꯣꯠ ꯊꯥꯗꯧ ꯍꯥꯏꯕ ꯀꯦꯝꯄꯦꯟꯁꯨ ꯇ꯭ꯔꯝꯞꯄꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯡꯊꯣꯛꯇꯨꯅ ꯑꯄꯤꯜ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯎꯃꯪꯗ ꯂꯩꯕ ꯍꯧꯗꯣꯡ ꯎꯆꯤ ꯑꯃꯗꯤ ꯔꯥꯀꯨꯟ ꯍꯨꯏꯅ ꯇꯝꯊꯤꯔꯕ ꯀꯣꯚꯤꯗ-19 ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯅꯤ꯫ ꯁꯥꯏꯟꯇꯤꯁ ꯍꯧꯈꯤꯕ ꯆꯍꯤꯗ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯝꯊꯤꯔꯕ ꯀꯣꯚꯤꯗ-19 ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯈꯤꯕ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯗꯨ ꯎꯃꯪꯗ ꯂꯩꯕ ꯍꯧꯗꯣꯡ ꯎꯆꯤ ꯑꯃꯗꯤ ꯔꯥꯀꯨꯟ ꯍꯥꯏꯅ ꯈꯪꯅꯕ ꯍꯨꯏꯗꯒꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄꯅꯤ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯥꯏꯔꯁ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯎꯃꯪꯗ ꯂꯩꯕ ꯍꯧꯗꯣꯡ ꯎꯆꯤ ꯑꯃꯗꯤ ꯔꯥꯀꯨꯟ ꯍꯥꯏꯅ ꯈꯪꯅꯕ ꯍꯨꯏ ꯃꯈꯜ ꯑꯃꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤꯕ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯌꯨꯋꯥꯟꯗ ꯂꯩꯕ ꯌꯨꯋꯥꯟ ꯁꯤꯐꯨꯗ ꯍꯣꯜꯁꯦꯜ ꯃꯥꯔꯀꯦꯠꯇ ꯀꯣꯚꯤꯗ-19 ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯈꯤꯕ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯀꯨꯝꯖꯥ 2020ꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯗꯨꯀꯥꯟ 900 ꯔꯣꯝꯗꯒꯤ ꯁꯦꯝꯄꯜ ꯀꯂꯦꯛꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯖꯤꯅꯣꯝ ꯁꯦꯀꯤꯡꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯑꯇꯣꯞꯄ ꯇꯦꯁ ꯀꯌꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯪꯕ ꯉꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯤꯖꯤꯟꯕ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯗꯨꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚꯀꯤ ꯁꯦꯝꯄꯜꯁꯤꯡ ꯑꯗꯨꯗ ꯎꯃꯪꯗ ꯂꯩꯕ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯗꯤ.ꯑꯦꯟ.ꯑꯦ ꯎꯕ ꯐꯪꯈꯤ꯫ ꯗꯤ.ꯑꯦꯟ.ꯑꯦ.ꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗꯗꯤ ꯗꯤ.ꯑꯦꯟ.ꯑꯦ.ꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤꯕ ꯎꯃꯪꯗ ꯂꯩꯕ ꯍꯧꯗꯣꯡ ꯎꯆꯤ ꯑꯃꯗꯤ ꯔꯥꯀꯨꯟ ꯍꯥꯏꯔꯤꯕ ꯍꯨꯏ ꯃꯈꯜꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯛꯄꯤ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯃꯈꯜ ꯑꯁꯤꯁꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯃꯦꯗꯤꯀꯦꯜ ꯖꯔꯅꯦꯜ ꯁꯦꯜꯗ ꯐꯣꯡꯕ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯦꯖꯔ ꯑꯦꯇꯦꯛꯇ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯤꯡ ꯍꯦꯖꯕꯣꯂꯥꯅ ꯂꯥꯎꯊꯣꯔꯛꯄꯗ ꯂꯣꯜ 8 ꯉꯥꯡꯕ ꯉꯝꯕꯤ ꯕꯥꯔꯁꯣꯅꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯔꯤꯟꯁꯟꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 18ꯇꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯏꯖꯔꯦꯜꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯁꯥꯗꯅ ꯄꯦꯖꯔ ꯋꯥꯀꯤ-ꯇꯣꯀꯤ ꯑꯃꯗꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯁꯤꯔꯤꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯄꯨꯟꯅ ꯃꯤꯑꯣꯏ 4,000 ꯔꯣꯝ ꯍꯥꯠꯅꯕ ꯊꯧꯔꯥꯡꯈꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡ ꯍꯦꯖꯕꯣꯂꯥꯅ ꯂꯥꯎꯊꯣꯔꯛꯄꯗ ꯍꯪꯒꯦꯔꯤꯌꯥꯟ ꯁꯤ.ꯏ.ꯑꯣ. ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯕꯥꯔꯁꯣꯅꯤ ꯆꯍꯤ 94 ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯅꯣꯔꯇꯥ ꯀꯝꯄꯅꯤꯒꯤ ꯃꯄꯨ ꯔꯦꯟꯁꯟ ꯖꯣꯁ ꯆꯍꯤ 38ꯁꯨ ꯌꯥꯎꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯍꯪꯒꯦꯔꯤꯌꯥꯟ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯣꯜ 8 ꯔꯣꯝ ꯉꯥꯡꯕ ꯉꯝꯕꯗ ꯅꯠꯇꯅ ꯄ꯭ꯂꯥꯁꯇꯤꯀꯦꯜ ꯐꯤꯖꯤꯛꯁꯇ ꯄꯤ.ꯑꯩꯆ.ꯗꯤ. ꯇꯧꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯕꯤ.ꯑꯦ.ꯁꯤ. ꯀꯟꯁꯜꯇꯤꯡꯒꯤ ꯁꯤ.ꯏ.ꯑꯣ. ꯑꯣꯏ ꯍꯥꯏꯔꯤ꯫ ꯍꯦꯖꯕꯣꯂꯥꯅ ꯃꯍꯥꯛꯄꯨ ꯆꯥꯎꯅ ꯆꯦꯟꯅꯩ ꯍꯥꯏꯕꯗꯨ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯕꯤ.ꯑꯦ.ꯁꯤ.ꯒꯤ ꯀꯟꯁꯜꯇꯤꯡꯒꯤ ꯊꯕꯛ ꯇꯧꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁ ꯑꯃꯠꯇ ꯂꯩꯇꯦ, ꯂꯣꯏꯅꯅ ꯕꯤ.ꯑꯦ.ꯁꯤ.ꯒꯤ ꯀꯟꯁꯜꯇꯤꯡ ꯀꯦ.ꯑꯦꯐ.ꯇꯤ. ꯒꯣꯜ ꯑꯦꯄꯣꯂꯣꯒ ꯄꯨꯟꯅ ꯊꯕꯛ ꯈꯛꯇ ꯇꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯟꯗꯤꯌꯥ ꯃꯆꯥ ꯔꯤꯟꯁꯟ ꯖꯣꯁꯀꯤ ꯀꯝꯄꯅꯤ ꯅꯣꯔꯇꯥꯅ ꯄꯦꯖꯔꯁꯤꯡ ꯑꯗꯨ ꯁꯄ꯭ꯂꯥꯏ ꯇꯧꯕꯅꯤ ꯍꯥꯏꯅ ꯔꯥꯏꯇꯔꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯦꯔꯦꯂꯥꯒꯤ ꯋꯥꯏꯅꯥꯗ ꯄꯣꯛꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯕꯥꯅꯟꯗ ꯄꯦꯖꯔ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯁꯤꯔꯤꯌꯥꯗ ꯄꯦꯖꯔ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯇꯨꯡꯗ ꯍꯦꯖꯕꯣꯂꯥꯅ ꯏꯖꯔꯦꯜꯗ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯀꯌꯥ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯏꯖꯔꯦꯜꯅꯁꯨ ꯄꯤꯔꯛꯇꯨꯅ ꯂꯦꯕꯥꯅꯟꯗ ꯄꯥꯛ ꯁꯟꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯦꯖꯕꯣꯂꯥꯒꯤ ꯃꯔꯛꯇ ꯍꯃꯥꯁꯀ ꯁꯣꯛꯅꯈꯤꯕ ꯂꯥꯜꯒꯨꯝ ꯇꯧꯔꯛꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯜ ꯑꯁꯤ ꯏꯖꯔꯦꯜꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯉꯝꯇꯛ ꯆꯠꯂꯤ ꯍꯥꯏꯔꯤ꯫